PR lakna ba thawoina demand tawba leibna popular government sem bangam khiroi makha tana PR amukasu sangdorakhini haina kurai SC gi MLA leisang them Susindro na leisang them sagai apun balufna sinduna pangthokiba meritorious award yenthokpa gi thoramda phongdokre kurai sajo lekai tinsit rota leiba meeting sanglenda pangthokiba thoramadu da kautruk ki ward member oiramba leisang them upro BT Kendrojit University gi resident director leisang them Suresh Dr leisang them Jibit leisang them sagai apun baluf ki president leisang them Joy Tombina Singna Sarugya ke Tharamadu Dalai Sanctum Sagai Chamarakti class 10 degi MA forward the Makok Tongla Kraba Mahiroi Singh Tongan by sports events sing da medal Laura Kraba Sanaroi Singh Amade Art and Culture da award Fongla Kraba Singh Pungling Tawat ke Susindro na makha takibada BJP na lengak wairam banina BJP gi oinadi Manipur da PR lakhaninde PR lakna ba parliament demand tokiba Congress MP amadi makoi manga khak leirabasu no confidence motion thangatuna lengak thugaina na ba honarakpada PR asi lakhibani PR laktringaidana PR lakna ba demand toba laklaba matung dana miyam gi awaba uba saraga PR lokthokna ba demand tawduna drama sanabani Manipur gi yamna luribasi PR lakna ba demand tawriba Congress ta karisu haide miyam gi lengak leina ba honariba BJP da aran ba tahalaga leire Congress na Manipur maithakta thangalaga vote hurale haiba campaign tawribasi oiroidaba khongthangni vote Huran ba yenge harabadi Manipur gi haugadabani handaki MP election da chingda Congress na paktakna na fangkiba mafam sing amadi tampa ke mafam kharada thigatpa mathok tai haiki PR se continuous tawr ko ni na khale kari marong ino ara kanda PR demand to mi masing yam le manung da PR se tum le hening bai tar PR di demand to thorba PR di lakhraba adu mu nga le raga PR se mu thamira nu ga har ga mayam ga awaw ji yen kanda ga dharma to ba hai tar ne ko adu mi si masing yam yame adu na ne akoi se PR se akoi di minister ora me akoi government dum leininge adu akoi government leining asu government leining da ba mi ne masing yam mani na adu na maram ora kanda ne adu na continuous to gi ni ai khale da mai na PR demand to is no khoi no ure Sarkar kairi isidi Congress ki manga sina horoi natro mayang de hai ne moi akoi manga na kedong am duno na moi manga du ni khwai bera le se moi manga du ni Manipur ki khallaga to birama di hena phagada swai dana Manipur ki khanba saba sonar manung dana understanding toro kanda hedo to hojina kanna ma tori do moi gi voter gi do akoi Manipur ha na chumthoko makoi na absolute majority phangi ba chingi gi absolute majority phangi ba tampa ki mafam khara adu kamai phangi no adu mo me adu ha na chumthoko moi nei lauri do kana